Matam punamukta Ishorgi minglen asengbo oisinu maana aikoibu ngasi phauba asoi ngam khudongthep kya ding ngakthokpiduna thambibagidamak aduga ngasigi aikoigi gospel series asibu tabiriba ichinausin nakoibusu taramna tolapanaina ayakna oksari nakoina chang naina masigi Ishorgi aphabo paungnainabagi paring asibu chang naina nakoina tabibagidamak Ishorna nakoigi mathakda bol pibo oisinu akoina makha tanasu yam chandura-kadori masidatu nakoina thawai hakchang yauna tabiona haijari karigumba nakoina hairiba ina nganiba topicsing asigi maramda nakoina karigumba hangningba khoningba leiragasu aigi phone number aigi WhatsApp number haijake maduda message oina nakoina tharakpa yai madude aigi number di 8787 640838 amukadu ningsingjage aigi WhatsApp number 8787 640838 aigi mingna Elangbam Dinesho aigi asengba leifamde Waikhungdagini aduna ai Ishorgi damak opau sandokpa pamba adugumba evangelist amani aduna akoina ngasi nainagaduriba tarasuba topic asigi mamingdi The Law of God Ishorgi wayan jathang natraga Ishorgi ain haiba asigi maramda ikoina nainagani masiju yamna maroiba hiram amani karigino habdi time panda leiriba misina amasung time panda leiriba Christian sina Ishorgi wayan jathang sing ase mangkhare masidi akoina inba darkar leitre haina misina hainari ado masi chumbra chumdabra haibsing maramda akoina ngasi nainasi shodamtang hana akoina mongondagi blessing nisi sargada leiba yamna dharma chenba minungsi chauba asam mirai naidaba ipa Ishor nakpo hainingai leitana thagachare naki kaujandagi ngasigi tarasuba topic naki wayan yathangi maramda ikoina nainagadori ipa Ishor papselabana naina ngangba asida naki thawai asengbana loinabiu aigi chin lei puning hakchang nanu sokpiduna ngangbiu aina ngangba khudimuk naki aningbagi matungina ohenbiu education ate laikhomni phajkidaba mini aduna aibuna hangna naki instrument am oina sinabiu tagadruba isinau marumapa alaman khudimukki mathaktasu naki mapa naidaba poroda pinabiu haubdegina loi phawna hana chingbiu Prabhu Jesu Christagi mingda khuramjari amen koina ahambada hangsi madudi Ishorgi sarkar ama leibra Does God have a government haibase koina yengsi adubu isinausa aikoina masigi aina ngangjariba topic khudingmakta aina sinariba Bible ase King James version dagini ayaba matamda King James version ni aina loin sinaribse aduga akoigi Manipur Bible daga sanaragadi Manipur Bible dagi pai aduna ayaba nai King James version dagi sinabani masina khwaidagi afaba Bible ni adugidama Ishorgi sarkar ama leibra haibase akoi yengminaji laishon isai Psalms 103 ki 19 da sunhai sargada Ishorna mahaki singasan sem sakre mahaki ningthau leibangna punamaki mathakta wayan thauda lei aduna sida haibidi kaino kanda Ishorna magi singasan aise sargada lei haibni aduga magi ningthau leiba ama lei Ishor ama lei amasung magi ningthau leiba lei adu oiba taradi magi singasan ju lei aduna haibidi singasan haibsi kaino ningthau panba ningthau haibsi kaino aikoina sarkar ama lei haibni aduna isinausa Ishorgi sarkar ama leiba taragati hairiba aduna law ama leibam thoi sinasa aduna sarkar ama leiragati ain yaudana haidi wayan thaudagi niti niyom koina English ta constitution haibado yaudana karamna akoina leibaki wayan thauda tawgani pithibigi itihas aubadagi ngasi phawba pankraba ningthau panba leibaksinga sida wayan thauda yaudana magi chana kanglon niti niyom adugumbadu leitana karamna sasan tawgani sinausa aduna maram oiduna Ishor su magi singasan lei aduna magi sarkar lei maram aduna magi su wayan jathang haibdo man adu soidana leibam thoi haibsini aduna Ishorgi sarkagi maroiba fundamental maroiba
ꯑꯗꯨꯒꯨꯝꯕ ꯂꯣ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯀꯔꯤꯅ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ. ꯏꯁꯣꯔꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯇꯥꯔꯦ, ꯏꯁꯣꯔꯒꯤ ꯁꯔꯀꯥꯔꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯗꯤ ꯌꯥꯝꯅ ꯁꯝꯃꯤ. ꯑꯗꯣ ꯌꯥꯝꯅꯁꯨ ꯃꯆꯥ ꯇꯥꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯞꯅꯇꯪꯒꯤ ꯌꯥꯊꯪ 10 ꯈꯛꯇꯅꯤ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯦ. ꯃꯗꯨꯒꯤ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ, ꯃꯥꯒꯤ ꯁꯔꯀꯥꯔꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ 10 ꯀꯃꯥꯟꯃꯦꯟ, ꯌꯥꯊꯪ 10 ꯍꯥꯏꯕꯁꯤꯅꯤ. ꯃꯁꯤ ꯈꯣꯡꯁꯥꯟꯕ ꯑꯦꯛꯁꯣꯗꯁ 3:13 ꯐꯪꯉꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ. ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯀ ꯃꯌꯥꯝꯗ ꯃꯤꯠ ꯃꯥꯏ ꯄꯥꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯞꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯑꯍꯥꯟꯕ ꯋꯥꯌꯦꯜ ꯌꯥꯊꯪꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯁꯣꯔ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ. ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯁꯦ ꯃꯍꯥꯛ ꯈꯛꯇꯅꯤ. ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯁꯦ ꯃꯍꯥꯛ ꯈꯛꯇꯅꯤ. ꯃꯍꯥꯛ ꯈꯛꯇꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯌꯥꯊꯪꯅꯤ. ꯑꯅꯤꯁꯨꯕ ꯌꯥꯊꯪꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯁꯥꯔꯒ ꯅꯠꯇ꯭ꯔꯒ ꯀꯪꯐꯥꯟꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯒꯤ ꯄꯣꯠꯁꯛ ꯑꯃꯒꯤ ꯁꯛꯇꯝ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯁꯛꯇꯝ ꯁꯥꯔꯒ ꯈꯨꯔꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯌꯥꯊꯪꯅꯤ. ꯑꯍꯨꯝꯁꯨꯕ ꯌꯥꯊꯪꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯔꯦꯝꯕꯗ ꯄꯟꯕ ꯌꯥꯗꯦ. ꯑꯩꯈꯣꯏꯅ ꯋꯥꯁꯛꯇꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯤꯟꯅꯕ ꯌꯥꯗꯦ. ꯀꯔꯦꯝ ꯀꯟꯊꯥꯏ ꯇꯧꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯌꯥꯊꯪꯅꯤ. ꯃꯔꯤꯁꯨꯕ ꯌꯥꯊꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯁꯦꯡꯅ ꯉꯥꯛꯎ ꯍꯥꯏꯕꯅꯤ. ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯇꯤ 3ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯈꯤꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠ 5ꯅ ꯆꯨꯝꯅ ꯏꯁꯣꯔꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯝꯕ ꯂꯣꯏꯔꯦ. ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ 3ꯅꯤ ꯁꯨꯕꯗ ꯏꯁꯣꯔꯅ ꯄꯣꯊꯥꯈꯤ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯈꯤ. ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯦꯡꯅ ꯉꯥꯛꯎ ꯍꯥꯏꯕꯁꯤꯅ ꯃꯔꯤꯁꯨꯕ ꯌꯥꯊꯪꯅꯤ. ꯃꯉꯥꯁꯨꯕ ꯌꯥꯊꯪꯅ ꯏꯃꯥ ꯏꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯍꯥꯏꯕ, ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯉꯥꯁꯨꯕ ꯌꯥꯊꯪꯅꯤ. ꯑꯗꯨꯒ 6ꯁꯨꯕ ꯌꯥꯊꯪꯅ ꯃꯤ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ. ꯑꯩꯈꯣꯏꯅ ꯅꯍꯥꯟꯁꯨ ꯍꯥꯏꯈꯔꯦ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯨꯀꯠꯆꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯄ ꯃꯈꯜ ꯑꯃꯅꯤ. ꯑꯗꯨꯅ ꯇꯨꯀꯠꯆꯕ, ꯃꯤꯉꯣꯟꯗ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯎꯠꯄ, ꯑꯁꯥꯎꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯩꯕ ꯌꯥꯗꯦ. ꯃꯁꯤ ꯃꯤ ꯍꯥꯠꯄ ꯃꯈꯜꯅꯤ. ꯑꯗꯨꯒ 8ꯁꯨꯕ ꯌꯥꯊꯪꯅ ꯃꯤꯠꯇꯨ ꯃꯋꯥ ꯂꯥꯟꯅꯕ ꯌꯥꯗꯦ. ꯍꯥꯏꯕꯗꯤ ꯌꯨꯝꯕꯥꯟꯗ꯭ꯔꯤꯉꯩꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯕ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯃꯤꯅ ꯑꯇꯣꯞꯄ ꯃꯥꯏ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯃꯤꯒ ꯂꯩꯃꯤꯟꯅꯕ, ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ 8ꯁꯨꯕ ꯑꯩꯈꯣꯏꯅ 8ꯁꯨꯕ ꯌꯥꯊꯪꯅꯤ. ꯑꯗꯨꯒ 9ꯁꯨꯕ ꯌꯥꯊꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯒꯅꯨ ꯍꯥꯏꯕꯁꯦ. ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯌꯥꯗꯦ. 9ꯁꯨꯕ ꯌꯥꯊꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ. 10ꯁꯨꯕ ꯌꯥꯊꯪꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯂꯟ-ꯊꯨꯝ, ꯅꯨꯄꯤ ꯑꯉꯥꯡ, ꯁꯥ-ꯁꯟ ꯂꯩꯔꯤꯕ ꯑꯃꯠꯇ ꯀꯜꯂꯛꯀꯅꯨ ꯍꯥꯏꯕꯁꯦ. ꯃꯁꯤꯅ 10ꯁꯨꯕ ꯌꯥꯊꯪꯅꯤ. ꯍꯥꯏꯔꯤꯕ ꯌꯥꯊꯪ 10 ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯗꯤ ꯁꯪꯕꯤꯙꯥꯟ ꯑꯗꯨ ꯃꯁꯤꯅ ꯑꯣꯏ. ꯃꯁꯤ ꯏꯁꯝ ꯁꯝꯃꯤ. ꯃꯁꯤ ꯈꯪꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯂꯨꯏ. ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯣꯏꯕ ꯅꯥꯏꯔꯣꯏ. ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯏꯆꯝ ꯆꯝꯅ ꯈꯪꯕꯗꯁꯨ ꯏꯆꯝ ꯆꯝꯃꯣꯏ. ꯑꯉꯥꯡ ꯑꯃꯅꯁꯨ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ. ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯒ ꯁꯨꯝ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯂꯣꯏꯕ ꯅꯥꯏꯗꯦ. ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯃꯍꯥꯛꯀꯤ ꯁꯪꯕꯤꯙꯥꯟ ꯍꯥꯏꯕꯁꯦ. ꯍꯥꯏꯔꯤꯕ ꯌꯥꯊꯪ 10 ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯔꯒꯗꯨꯁꯤꯡ, ꯇꯥꯏꯪꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ, ꯖꯤꯕ ꯈꯨꯗꯤꯡꯃꯛ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯔꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯍꯜꯂꯤꯕꯅꯤ. ꯃꯁꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯦ ꯀꯅꯥꯅ ꯃꯣꯛꯁꯤꯗ ꯄꯤꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡꯁꯥꯟꯕ 10ꯒꯤ 1, 2, ꯑꯗꯨꯒ ꯅꯦꯍꯦꯃꯤꯌꯥ 9ꯒꯤ 12, 13, ꯑꯗꯨꯒ 1 Corinthians 10ꯒꯤ 1-4 ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ. ꯑꯗꯨ ꯄꯥꯖꯔꯛꯀꯦ. ꯅꯦꯍꯦꯃꯤꯌꯥ 9ꯒꯤ 12, 13 ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯅ ꯄꯥꯔꯛꯀꯦ. ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯩꯆꯤꯟ ꯑꯣꯏꯅ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯕꯨ ꯆꯤꯡꯕꯤꯈꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯩꯆꯤꯟ ꯑꯣꯏꯅ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯕꯨ ꯆꯤꯡꯕꯤꯈꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯩ ꯊꯥꯟꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯈꯤ. ꯁꯤꯅꯥꯏ ꯀꯧꯕ ꯆꯤꯡꯗ ꯂꯦꯡꯊꯕꯤꯔꯛꯈꯤ. ꯏꯕꯨꯡꯉꯣꯅ ꯀꯣꯔꯧꯊꯛꯇꯒꯤ ꯃꯇꯝꯗꯨꯗ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯁꯤꯡꯗ ꯋꯥ ꯉꯥꯡꯕꯤꯈꯤ. ꯄꯤꯅꯕꯤꯈꯤ ꯏꯕꯨꯡꯉꯣꯅ ꯄꯨꯌꯥ ꯑꯃꯗꯤ ꯄꯥꯎꯇꯥꯛ ꯀꯌꯥ. ꯑꯗꯣ ꯁꯤ ꯃꯅꯤꯄꯨꯔ ꯕꯥꯏꯕꯜꯗꯗꯤ ꯃꯌꯦꯛ ꯁꯦꯡꯗꯦ 18ꯁꯦ. ꯑꯗꯨꯒ ꯏꯪꯂꯤꯁꯇꯗꯤ ꯄꯨꯌꯥ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ
asina English parket. Thou came down also upon Mount Sinai, and spakest with them from heaven, gavest them right judgment, true laws, good status, and commandment habni. Masina habdi karino kana sargadagi ishogi khonjen amna haidare, adugo mahaki achumba wayen, mahaki achumba ainsing amsung apaba yathungsing ado pigi haina hai. Adunan ishona nungthingi matamda koina leisingi mapai ama oina ishogi mising kusing beram nungdangi matamdana hairiba leisinduna maipungi pillar of cloud haina khane maduna makoibu singbiduna leirame masini aduna sinai singde ishona Moses bu kokhatki numini puni chumna maka ishoga wari sanaki adugi matungda mahana yathang tara ase moksida ishona pikibni aduga piki aduga hairiba Moses da pikibadu kanana no haiba 1 Corinthians koina 10 gi 1 to 4 koina yengba matamda sumna hai sida ko English da sumna hai yandum Manipur da num atra duma hanjarake ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯗꯨꯅ ꯂꯩꯆꯤꯟꯒꯤ ꯃꯈꯥꯗ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯪꯗꯕ ꯇꯧꯍꯟꯅꯤꯡꯗꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯆꯤꯟꯗ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯗ ꯂꯥꯟꯗꯨꯅ ꯂꯥꯏꯃꯤꯡ ꯂꯧꯈꯤ ꯃꯈꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯆꯞ ꯃꯥꯟꯅꯕ ꯆꯤꯟꯖꯥꯛ ꯆꯥꯈꯤ ꯃꯈꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ 하이르반 농자와 아두디 크리스타니 하니 마신나 타쿠디 케노 카나 모코이 마tung 일레바 마코이 불로이나 비레바 레친다 아두가 numdangda pillar of fire da leching lamjing birebudu kanano jisu kristani habse masina mayekshene aduna shogi wanda thangche mosi da pikibse kanano no haiba mutanda jisu krista masamona mangonda pibikimni haibse masini koina masidagi mayekshene khange aduna koina hairiba aino je haikraba teksing je amuk phajana pabiu aduga nainabiu adu matamda khangani aduga akhoi amuk makhata na yengse kadida amusung kanana wayan jathang ase ikibage kadaida amusung kanana wayan jathang ase ikibage habje waisa asengbo wayan jathang ase kanana moksini ibra natra kanana ibno habdo akhoi namu yengse Moses na ibra kanana ibno habdo akhoi na yengse Deuteronomy 9:10-11 hai amasung ishona engonda mahaki makhut mangna iba nung ani pirame adu mahangna makoi adu mahangna ngang engonda haibikiba adugi matung ina singda haibikiba adugi matung ina loine ibikibani aina ahing nungdang numini puni ishoga leminaki sara hendana aduga ishogi hairiba table nungi table ani adu warem na bigi table ani do mahangna engonda pikiana masida Deuteronomy 9:10-11 da asumna hai aduga khongsan ba kuntra mathogini panda he kept unto Moses when he had met an end of communing with him upon Mount Sinai 2 tables of testimony Hadi Moses ka ishoga koina Sinai ching thakta mokoi wari sanaba loirba matungda mahangna Moses da nung ani piki hai 2 tables of testimony sakhi oiningai gi nung ani piki aduna nungna semba written with the finger of God ishogi makut khudombi makut masa singna iba yathang hai aduna isnau cha hairiba yathang je kanana karida ike habda ishogi Ten Commandment have say Moses na ibanate. Ishom asamang na iraga. Nung anida, nung ani ishom asamang na chingdagi. Ishogi makuna kaaga. Hariba aduda ishogi. Ishona yathang tarase. Nakal amada mari, nakal amada taru. Ahan bagi yathang mari aduna ishoga nagadaba mari aduna. Nung amada akon bagi yathang taru. Demhauri ba yathang taru aduna nung amada iduna. Moksida pikibani. Masi sinai chingda. Akoina pikimni habje khange adu akoina mo hangji kana mission hai ishogi wayan jathang achdi moksida pikiba matam adu da khakta gi lairkoni masi mamang da lairakte haina masi sumbra lanbra akoina mu yense adu itardi pap habsi karino sinai chingi mamang da lo lairambra lairamdabra habsi akhoni hangse aduna masi khangningai gi dama akoina pap habsi karino ana amtang yengse pap habsi karino
ꯑꯍꯥꯟꯕ ꯖꯣꯟꯒꯤ 3:3ꯗ ꯍꯥꯏ ꯄꯥꯞ ꯇꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯗꯨ ꯊꯨꯒꯥꯏ ꯃꯔꯝꯗꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕꯗꯨ ꯄꯥꯞꯅꯤ ꯍꯥꯏ ꯕꯥꯏꯕꯜꯅ ꯄꯤꯕ ꯄꯥꯞꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯍꯟꯊꯣꯛ ꯗꯤꯐꯤꯅꯤꯁꯟꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ ꯀꯔꯝꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕ 10 commandment ꯌꯥꯊꯪ 10 ꯑꯁꯤ ꯊꯨꯒꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯨꯒꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯀꯧꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯔꯣꯃꯥꯟ 7:7ꯗ ꯍꯥꯏꯁꯦ What shall we say then? ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ? Is the law sin? ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤ ꯄꯥꯞꯂꯥ? God forbid ꯏꯁꯣꯔꯅ ꯌꯥꯗꯦ. No, I had not known sin, but by the law. Lawꯒꯤ ꯃꯄꯥꯟ ꯅꯠꯇꯅꯗꯤ ꯑꯩꯅ ꯄꯥꯞ ꯍꯥꯏꯕꯁꯤ ꯈꯪꯗꯦ. For I had not known lust. ꯑꯩꯅ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤ ꯈꯪꯗꯦ. Except the law had said thou shalt not covet. ꯏꯁꯣꯔꯒꯤ ꯂꯣꯅ ꯅꯪ ꯃꯤꯍꯧꯒꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯅ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏ. ꯃꯁꯤꯅꯤ. ꯑꯗꯨꯒ ꯃꯁꯤꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯣ ꯄꯤꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯄꯥꯞꯁꯦ ꯐꯖꯅ ꯃꯌꯦꯛ ꯈꯪꯅꯤꯡꯉꯥꯏꯅꯤ ꯂꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯔꯣꯃꯥꯟꯁ 3:20ꯗꯁꯨ ꯍꯥꯏ For by the law is the knowledge of sin ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯣꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯑꯁꯦ ꯈꯪꯉꯤ ꯍꯥꯏꯕꯅꯤ ꯁꯤꯅꯥꯎꯁꯥ ꯂꯣ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯍꯥꯏꯕꯁꯦ ꯂꯩꯇꯦ ꯄꯥꯞ ꯍꯥꯏꯕꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯗꯤꯐꯤꯅꯤꯁꯟꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯁꯤ ꯁꯤꯅꯥꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯂꯨꯁꯤꯐꯔꯅ ꯄꯥꯞ ꯇꯧꯕ ꯍꯥꯏꯁꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯨꯁꯤꯐꯔꯅ ꯄꯥꯞ ꯇꯧꯏ ꯃꯥꯅ ꯄꯥꯞ ꯇꯧ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯞ ꯇꯧꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕꯗꯨꯒꯤꯅꯤ ꯑꯍꯥꯟꯕ ꯌꯥꯊꯪ ꯑꯗꯣ ꯃꯍꯥꯛ ꯏꯁꯣꯔꯒꯨꯝꯅ ꯑꯣꯏꯅꯤꯡꯕꯒꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯄꯥꯞ ꯇꯧꯕꯅꯤ ꯂꯨꯁꯤꯐꯔꯅ ꯄꯥꯞ ꯇꯧꯏ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯥꯝꯅꯁꯨ ꯄꯥꯞ ꯇꯧꯏ ꯍꯥꯏ ꯑꯗꯥꯝꯅ ꯄꯥꯞ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯁꯤꯕꯁꯤ ꯊꯪꯊꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯗꯒꯤ ꯊꯪꯊꯔꯛꯄꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯦ ꯇꯧꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯅꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯞꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯗꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯗꯥꯝꯁꯨ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯏ ꯍꯥꯏꯕꯁꯤ ꯏꯁꯣꯔ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯟꯅ ꯊꯥꯖꯅꯕꯤꯒꯅꯨ ꯑꯩꯈꯣꯏꯅ 10 commandment ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯅꯥꯏꯗ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯅꯥꯏꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯦ ꯏꯁꯣꯔꯅ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯏꯁꯟꯗꯨꯅ ꯂꯩꯕꯤꯔꯝꯃꯤ ꯍꯥꯏ ꯃꯁꯤ ꯏꯁꯣꯔꯅ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯤꯁꯤꯡꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯌꯥꯝꯅ ꯋꯥꯡꯉꯝꯃꯤ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯏꯗꯨꯅ ꯊꯝꯃꯝꯕꯒꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯁꯣꯔꯅ ꯑꯗꯥꯝꯗ ꯄꯤꯈꯤꯕ ꯌꯥꯊꯪꯁꯤꯡꯗꯣ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯁꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯥꯛꯄꯅꯤ ꯋꯥꯌꯦꯜ ꯌꯥꯊꯪꯁꯤꯡ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯆꯍꯤ ꯁꯨꯝꯅꯒꯤ 100 ꯍꯥꯏꯕꯁꯤꯗ ꯇꯦꯟꯁꯜꯂꯦ ꯍꯤꯡꯉꯕꯗ 100 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯟꯁꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯦ ꯍꯟꯊꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯒ ꯊꯝꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯏꯖꯤꯞꯇ ꯆꯍꯤ 100 ꯁꯨꯝꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯦ ꯑꯃꯨꯛ ꯃꯈꯣꯏꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣ 2ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯈꯪꯀꯣ ꯑꯩꯈꯣꯏꯅ 2ꯒꯤ ꯑꯩꯅ ꯁꯤꯗ ꯄꯥꯖꯔꯛꯀꯦ 2ꯒꯤ 11-12ꯗ ꯏꯁꯣꯔꯗꯤ 19ꯗ ꯃꯔꯝꯗꯤ ꯏꯁꯣꯔꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯦ 19ꯗ For as many as have sinned without the law shall also perish without the law yaudana paap tauba makhaisu makhoi law yaudana wayangani as many as have sinned in the law shall be judged by the law aduga law gi matungina paap tauba mising adusu makhoisu tawgani habse sumaina iribani aduga wanda akhona paaba matamdaju akhona khangai akhona kari doge haiba matam Romeo 1 da paaba matamdaju akhona khangai ishona akhoi pungningda ko shogi lai lo lay habse akhoi pungningda matam khudingmakta isanduna lai aduna akhona kaidoge matam podam hunamba phatte habse akhoi mipum khudingmuna yai akhoi pungningda isanbani mase shogi lo do akhoi thamoida ibadugi mapana akhona khangjabani sinausan aduna
sinaichingda mamangda ishogi law si leirami habse akhoi thajase adu natragadi akhoi if adamna pap torumoi pap tawi habse akhoi yade akhoi makha tana mu yengje nature of the law of God ishogi wain da thang habsigi mawong mato maigi maram chache karino habse akhoi yengchi akhoi Psalm 89 gi 14 da hai chumna asumba wahen amasung asumba bichar haibasina ibungogi singhasangi jumphamni asumbaga minungsiga punna naki mamangda samine habdi sida English that justice and judgment are the habitation of thy throne mercy and truth shall go before thee hai aduna ishogi kaiduga matambe ishogi wayan da thangde je asumba wayan amasung asumba bichar da jumpham oi habse akoina khangadabani aduna habdi masina habdi kaino lo thugairagati madugi dandi phangdaba yade habisine madugi matungna dandi phangdaba yade habisine aduga Romans 7 gi 12 ta amu khoni yengsi ishogi loje kaidoga maram matuna ishogi wan jathangche yamna sengi ishogi yathangche sengi summi amasung phai hamni wherefore the law is holy the commandment holy and just and good hamni pasina takpadi ishogi wan jathangche asengbo oi afabo oi achumbo oi hadi dharma chenbo oi habsin masina maikshana khange masina anishuba aduga ahum subada mu yengchi Psalm 119 gi 142 da sunai thy righteousness is an everlasting righteousness and thy law is a truth ishor nahaki dharma sembadi lombanai da dharma sembani nahaki lodi nahaki wanja thangdi asumbani aduna sida habidi kaino ke ishogi wanja thangase asumbani habini masina habidi aduga Psalm 19 gi 17 dai the law of the Lord is perfect hai ishogi wanja thangdi kaino kana mapung phai habsini yamna mapung phai ishogi haidi mapung phai masida asoiba aranba karimta yaudi habini ishona piriba wanja thang asida asoiba aranba amta yaudi hai aduga mathangda Psalm 111 gi 7 ga 8 kada sumnai aduna ishona tawdiba thaba khudima achumbada amusung achumba wainda tawbani mahaki jathang athing ado sungsoi soide makhoise matang khuding makki oina lengdana laigini makhoise asumba amusung dharma sembada pangthokpani haisida aduna they stand fast forever and ever hai verse aita masina habdi kaino makhoise longba naidana laigini habni ishogi wain jathang ase hongba naide longba naidana masi yu khudingda ishona hek lairakpadagina adum ishona lairingai masigi yathangse adum lengdana laigini habse masini maram asini akoina harise aduga akoina amuk mathangda taruk subada mu yengche spiritual hadi thawai gi oibani Romans 7 gi 14 da for we know that the law is spiritual akoina khang maramdi ishogi wain jathang ishogi law sidi thawai gi oibani spiritual level thawai gi oibani habisini akoina sidai amu yang but I am carnal and soul under sin habni sin habise adun ishogi law di thawai gi oibani akoina bible da di hoi kana mi sin charal thari bible di akoina law makhal maroina ahum le akoina yathang tara ten commandment haiba ama aduga ceremony no haiba ira thongni go eba law haiba male aduga akoina kaidoga matamda akoina hakchang phabagi law haiba amusule aduga samaj da mising lainaga da mari law makhal mari ase phange adubu bible na sida hairibsi kana gino yathang tara adugi maramda haibani akoi ase aduna khogi ceremony law gi maramda so ina nongma mathangi topic amada patana ngangakani ceremony law haibsi ka ten commandment haiji ka khenabsi karino habdugi maramda adu ngasidi khona yathang tara gi matung yamni aduna ishogi yathang tara asidi thawai gi khona thawai gi oibani habdi spiritual haibi gi atadi khona masi inba taradi akhoi gi lamcha sajatto khona saukhalakani habni aduna Psalm 89 gi 34 da hai sina haibi gi matana my covenant will I not break aina na khoi gi warim na kibuda thugairo nor alter the things that is gone out of my lips ai zindagi thokiba wahido kanungda hongwai habni aduna ishona pi gi ba yathang tara se ishorga ai khoi miwebuga warep na ba makhal amani se khona sinai singda pi gi base
ꯑꯩꯈꯣꯏꯅ ꯏꯖꯔꯦꯜꯒ ꯑꯩꯈꯣꯏꯒ ꯋꯥꯔꯦꯞꯅꯕꯅꯤ ꯃꯁꯤ ꯏꯖꯔꯦꯜꯒ ꯋꯥꯔꯦꯞꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯁꯨ ꯋꯥꯔꯦꯞꯅꯕꯅꯤ ꯃꯁꯤ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯍꯣꯡꯕ ꯅꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯣꯡꯕ ꯅꯥꯏꯔꯣꯏ ꯍꯣꯡꯕ ꯅꯥꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯃꯊꯪ ꯄꯣꯏꯟꯠ 6ꯇꯅ ꯃꯁꯤ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯗ ꯌꯨꯝꯐꯝ ꯑꯣꯏ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯨ ꯅꯩꯅꯈ꯭ꯔꯦ ꯃꯦꯊ꯭ꯌꯨ 22ꯒꯤ 63ꯗꯒꯤꯅ 90 ꯐꯥꯎꯕꯗ ꯃꯁꯤ ꯑꯩ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯏꯪꯂꯤꯁꯇꯅꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯑꯥꯔꯊ ꯍꯟꯗꯣꯛꯑꯒ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯅꯪꯒꯤ ꯊꯋꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯆꯧꯕ ꯌꯥꯊꯪ ꯑꯗꯨꯅꯤ ꯑꯅꯤꯁꯨꯕ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯣꯏ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯏꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯅꯤ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯃꯁꯨꯡ ꯃꯥꯏꯆꯧꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯁꯨꯞꯆꯜꯂꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯁꯤꯅ ꯇꯥꯛꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯒꯤ ꯌꯥꯊꯪ 10ꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯍꯥꯟꯕ ꯌꯥꯊꯪ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯂꯦꯝꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯏꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤꯗ ꯌꯥꯊꯪ ꯄꯨꯝꯅꯃꯛꯇ ꯁꯨꯞꯆꯜꯂꯦ ꯑꯗꯨꯒ ꯄꯣꯜ ꯃꯁꯤꯒꯤ ꯀꯃꯥꯏꯅ ꯄꯣꯜ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕꯁꯦ ꯔꯣꯃꯤꯌꯣ 18ꯒꯤ 9ꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯤ ꯑꯃꯠꯇꯗ ꯂꯃꯟ ꯇꯣꯟꯒꯅꯨ ꯑꯗꯨ ꯃꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇꯅ ꯂꯃꯟ ꯑꯃꯠꯇ ꯇꯣꯟꯒꯅꯨ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯑꯇꯣꯞꯄ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ 7ꯗ for this ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ thou shalt not commit adultery thou shalt not ꯅꯪ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯌꯥꯗꯦ ꯃꯤ ꯍꯥꯠꯀꯅꯨ thou shalt not steal ꯃꯤꯒꯤ ꯃꯄꯨ ꯍꯨꯔꯥꯟꯒꯅꯨ thou shalt not fear false witness ꯃꯤꯉꯣꯟꯗ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ thou shalt not covet ꯃꯤꯍꯧꯒꯅꯨ if there be any other commandment ꯑꯇꯣꯞꯄ ꯂꯦꯝꯍꯧꯕ ꯌꯥꯊꯪ ꯂꯩꯔꯒꯗꯤ it is briefly comprehended in this saying namely thou shalt love thy neighbor as thyself ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯦꯝꯍꯧꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯀꯣꯟꯕꯒꯤ ꯌꯥꯊꯪ 6 ꯂꯦꯝꯍꯧꯔꯤ ꯀꯩꯅꯣ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯋꯥꯠꯂꯤ ꯑꯗꯣ ꯃꯁꯤꯁꯦ ꯄꯨꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯏꯃా ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤꯅ ꯑꯩꯈꯣꯏꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝ ꯅꯨꯄꯤ ꯑꯉꯥꯡ ꯀꯠꯂꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯑꯁꯦ ꯀꯃꯥꯏꯅ ꯈꯟꯅꯒꯦꯗ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯁꯨꯞꯆꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛꯀ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕꯒꯤ ꯌꯥꯊꯪ 4 ꯑꯗꯨꯕꯨ ꯁꯨꯞꯆꯜꯂꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯍꯥꯏꯁꯦ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯁꯦ ꯃꯄꯨꯡ ꯐꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯒꯅꯤ ꯀꯔꯝꯅ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯖꯔꯦꯜꯁꯤꯡꯒꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯑꯗꯨꯒ ꯚꯔꯁ 10ꯗ ꯍꯥꯏ love worketh no ill to his neighbor ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯃꯕꯨꯛ ꯅꯥꯕ ꯊꯕꯛ ꯇꯧꯗꯦ therefore ꯃꯔꯝ ꯑꯗꯨꯅ love is the fulfilling of the law ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯋꯥꯌꯦꯜ ꯌꯥꯊꯪꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯂꯩꯔꯒꯗꯤ ꯋꯥꯌꯦꯜ ꯌꯥꯊꯪꯃꯄꯨꯡ ꯐꯥꯍꯜꯂꯤ ꯑꯩꯈꯣꯏꯅ 1 John ꯑꯩꯈꯣꯏꯅ 4ꯒꯤ 8ꯗꯁꯨ ꯍꯥꯏ God is love ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯏꯁꯣꯔꯒꯤ ꯌꯥꯊꯪ 10 ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯁꯟꯗꯣꯛꯅ ꯇꯥꯛꯄꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯗ ꯁꯟꯗꯣꯛꯅ ꯇꯥꯛꯄꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯤꯕ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯊꯪꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯥꯎꯒꯤ ꯃꯇꯨꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯃꯥꯒꯤ ꯂꯣ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯒꯤ ꯄꯥꯟꯗꯝ ꯄꯔꯄꯁ ꯑꯣꯐ ꯗ ꯂꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯤꯔꯤꯕꯁꯦ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯅꯩꯅꯔꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯣꯄꯤꯛꯀꯤ ꯌꯥꯝ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯈꯤꯕꯁꯤꯅ ꯄꯥꯔꯠ 1 ꯑꯣꯏꯔꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯔꯠ 2ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯅꯩꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯉꯥꯡꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯈꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯁꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯁꯟꯗꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯨ ꯅꯈꯣꯏꯅ ꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯔꯝꯗ ꯅꯍꯥꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯁꯔꯀꯥꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜ ꯌꯥꯊꯪꯁꯦ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯨ ꯀꯥꯎꯍꯟꯕꯤꯒꯅꯨ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜ ꯌꯥꯊꯪ
10 commandment ꯑꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯌꯨꯝꯐꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯀꯥꯎꯍꯟꯈꯤꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯂꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯁꯤ ꯅꯍꯥꯛꯅ ꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯄꯥꯕ ꯍꯥꯏꯕꯗꯨ ꯇꯧꯗꯅ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ